अहानबदा मरुइबा पाव पिजरे स्टेट असिदा लैरिबा तरागा तरुक सुबा फाइनेंस कमीशन की मिहुत कांगुंग असी बिष्णुपुर डिस्ट्रिक्ट की तोंगान तोंगान मफम सिंगदा चत्तुना येंगसिनगनी कुमोनगा भारत की हानेगी डेप्यूटी प्राइम मिनिस्टर ओरंबा एल.के. अडवाणी की मपोक नुमित का मरी लेनना सीएम बीरेन याइफा मंगोल पिरकले फ्रेमवर्क एग्रीमेंट की वारोइसिन पुरकपदा थर्ड पार्टी यावहंद्रबदी नहोंगना खुदलाई पाहेलगनी टीएच मुइवा सेंटर की एनडीए अमसुंग महाराष्ट्र की महायुतिना सोथरबसिंगी याइफनब थौरांग कया पाइखतली पीएम मोदी अमदी सिक्योरिटी फोर्सेस की सर्च ऑपरेशन दा बॉम्ब यावना खुसु खुलाई कया फगत पंगमख्रे खुरुमजरी ममी टीवीना संदोकचरीबा मणिपुरी की पाव मियेंग ताबिरबसिंगबु सुंदिया लाइश्रम की माइकैदगी तरामनो ओक्चरी पाव संदोकना पिजरे स्टेट असिदा लैरिबा तरागा तरुक सुबा फाइनेंस कमीशन की मिहुत कांगबुंग असे मणिपुर डिस्ट्रिक्ट की तोंगान तोंगान मफम सिंगदा चत्तुना येंगसिनगनी पाव अमगी मतुंग इन्ना मिहुत कांगबु असिना मोइरांगदा हेक थुंगबगा आईएनए हेडक्वार्टर दा चत्तुना येंगनी मखोइना आईएनए वार म्यूजियम सु येंगसिनगनी मोइरांग खोंगचट असिगी येंगलगा मरी लेनबा डिपार्टमेंट सिंगना सेम साबगी थबक लोइसिल्ले अमदे सिक्योरिटी की अकनबा चेसिन थौरांग लखोटले हाइरे डॉक्टर अरविंद पनागरियाना लुचिंगबा फाइनेंस कमीशन की मिहुत कांगबु असिना ngarang चीफ मिनिस्टर की सेक्रेटरीता चीफ मिनिस्टर एन बीरेन गा महाक के मंत्रिमंडल लेंगा की मकोक थोंबो ऑफिशियल सिंगा लोइनना मिफम पांफोक पांथोक्तुना स्टेट असिगी ओडिबा सेल तुंगी फिबम की मतंगदा वफम कया खनखिबा लेखरबने कुमोनगा भारत की हानेगी डेप्यूटी प्राइम मिनिस्टर ओरंबा एल.के. अडवाणी की मपोका मरी लेनना ngasi मणिपुर की चीफ मिनिस्टर नोंथोंबम बीरेनना माइक्रो ब्लॉगिंग एक्स ता पोस्ट तौरदुना याइफा पाउजिल पिरकले सीएम बीरेनना थागलपा पोस्टा एल.के. अडवाणी असि लेबाक निंगबा अमदी बीजेपी बु मपांगल कंखतहन्नबा होटनबदा यामना चावना मतेंग पांगबा मिसकनी महाकी मगुन असिना मिफुम खुदिंगमकी थमोय सुमत हली महाकी मपोक नुमितना लाकबदा लोइनना पुंसी नुंसांगबा नादा येक्तबो ओइरसनु हाइना सीएम बीरेनना पोस्ट तौरे ngasidigina chahi mapal longgi mamang kumja inglising aniga tara mangagi august ahum india lengaka khudyek pinakhiba framework agreement adugi matung inna waroisin puraknabagi damak third party ama yauhandrabadi lalholup national social council of nagalim isa muiwa nation im na amuk hana nagalim gi top puwari amasung ning tamba ngakchanabagi damak khulai pairagani haina lalholup asigi general secretary thungangleng muiwana phongtokpa cherol ama ngarang pauge agency amana report tawre cherol aduda india lengakna framework agreement aduda yaroiba yauriba warol sing ngakna chatre hainasu maral sirakle maram asina nagalim amasung nation na india lengaki maikaidagi framework agreement asibu ikai kumnaba utuna leibakta onthorok thabakta onthorokpa ngairaroi amasung nagalim gi ningtamba national flag amasung nagalim sovereign national constitution ama semlakpasu ngairaroi haibagi akanma wafamsu fongdorakle haire हौजिक मक्सु एनएशियन आईएमना नागालिम की टॉप पुवारी ngak senjabaga loinana नागालिम sovereign national amagidamak thawrang tawduna leire haire मुइवागी चिरोल असिबु हौजिक चथरकलिबा इंडो नागा पॉलिटिकल नेगोशिएशन असिगे पॉलिटिकल टेस्टामेंट अमनि हाइनसु फोंदोलादुना फ्रेमवर्क एग्रीमेंट असिना याउरबा वारोल सिंग इंडिया लेंगाकना थबक ओंथोकनबा होनागदबनि हाइरे लोइनना महाकी चिरोल असिगी अरोइबदा नागा मियामगी निंगतंबा ngaknabagidamak सेम सादुना लेबियो हाइनसु अपील तौरे
Prime Minister Narendra Modi na Kendra gi India lengak amasung Maharashtra gi Mahayuti lengak na sotharaba singi yaifanaba thaurang kaya paikhatli haikre. Mahak na hai Ujawala Yojana gi makhada state adugi nupi lag yankhai romda lemna chak thongnabagi gas pikre. Maharashtra Assembly election ga mari leinana Nasikta pangthokpa Mikhalgi meeting amada wangangbada Prime Minister Narendra Modi na hai Kendra lengak amasung Maharashtra gi Mahayuti lengak na longmi singi thabak kaya marum paikhatpaga loinana Atal Setu Vardavan Thangam Mumbai Metro na chingba chakot thaurangi project sing paikhatle. Maharashtra amasung Jharkhand Assembly election ga mari leinana Rajniti Dal singi luchingba singna voter singi pukning chingchinnaba ngamjabi thaduna vote khomle. Home Minister amasung BJP luchingba Amit Shah na Maharashtra gi Sangli district ta pangtokpa Mikhal gi meeting da saruk yakhe. Security force na tongan ba mafam singda thiba humbagi thabak chathabada bom yaung na yamlaba khusukhulai sing fagat pangamkhre. Manipur police ki paugi matung inna state asigi chingatai na ba mafam sing loinana tampaki tongan ba mafam kayada security force na thiba humbagi thabak leptana chathare. Ngarang Kakching district ki manung channa leiba Laimanai Laimaton ching area dagi yamlaba khulai kaya fagat pangamkhre. Fagalaba khulai sing adudi magazine yauba 9mm pistol ama carbine magazine ani .36 hand grenade ama detonator ama kapayariba maru manga ahangba cartridge ahum 38.8 tear gas gun ama tear smoke cell 8 charger yauba bafeng handset ama helmet ama amadi atay polam kaya ni haire. Amaromda Imphal East District ki Chansang Hill Range tagi magazine galoinana country made carbine ama HE hand grenade tara humdoi Chinese hand grenade ani WP smoke grenade ani AK rifle gi maru kuntra gani thoi detonator tara HTTG mark tauba radio set ama amadi grenade open ki ama fagar pangamle haire. Amadi Imphal West District ki manung channa leiba Thingom area dagi magazine amaga loinana 9mm carbine machine ama grenade launcher ama magazine amaga loinana local made 9mm pistol ama kuntraga taruk hand grenade manga kapa yariba maru tara mathoi fired cartridges tara 7.62mm blank cartridges tara tube launching ama Talk Pro wireless set ama 3 May smoke grenade ama amadi stun cell fagat kre haire. Pau asina makha taraduna National Highway 2 Imphal Dimapur lambida gadi taraga mari security force ka akanba cheksin thauranga loinana Imphal tamna changlakre. Makha taba gadi chatok jasinda ayet apan laitanaba security gi akanba cheksin thaurang lakhotli haire. Irang asiga mari leinana ching amasung tampaki mafam chamaga tarada security checkpoint sing hangdoktuna akanba cheksin thaurang lakhotli haire. Kumbi Kendra gi manung chana leiba Saiton Waitha lambida labuk lo suba nupi ama ngasi kuki khulai paiba singna nongmai kapsilakpada lekhidre. Thongdok adu ngasi ayuk chaurakna pung taraga mathoi muk taba aduwaida Watha lambi lokolda thabak suringaida lokol aduga naknana leiba Dampi Reserve Forest Range ki chingthaktagi kuki militant singna nongmai ron kaya masing khangdana kapsilakpada mafam aduda thabak suduna leiriba miyam adu thawai hingnaba chena ki haire. Laibak thiba thodok aduda laikhidraba nupi adu Saiton Gram Panchayat ki Ward number 6 ki Watha lambi dagi Safam Sophia chahi kungamapal mapuroiba Sapam Dayanan kawi haire. Thodok thofam aduda Bisnupur District Police ki ahenba team su mafam aduda chansilakre haire. Iramdam Kanglaipak asida leiriba praja miyam pumnamakna Arambai Tenggol bu thazaba nungsibagi orambadi yai tawbutabu Arambai Tenggol da lakliba case sing maru oina lam ingkholgi case imung manung khatnaba phuna chainabagi case marup otpa khotpagi case paisa tanthok
tanjingi case masi da sunatana makhal amatagi case amata Arambai Tenggol da painaba haibiraktanaba haina Arambai Tenggol gi control room operator na thadorapwa cherol amana khanghalakle masi hai haiduna prajamiyam na warau bigano iramdam asigi amadi maitei khunai gi fanaba changsinba natana makhal amatagi case sing Arambai Tenggol da haibagi mahutta mari leinaba singda oina haibinaba appeal torakle Arambai Tenggol gi leibiri ba unit singnasu Arambai Tenggol gi general headquarters ke ayaba yaudana makhal amatagi case paiba mi kaukhatpa na chingba sing tobidana ba haizari Makhatana Arambai Tenggol gi general headquarters ki ayaba yaudana lona thabak toramba thoklabadi thabak sing adu Arambai Tenggol ga mari amata leinaroi maduda tholakpa afafata daita punamak isa isana pujagadabani amasung cheneramba miyoi khudimak Arambai Tenggol na khudakta akanba disciplinary action lakholakani haina cherol asina makatarakle Leibak kidamak kathokuna miyam gidamak hingsi haina aina thingkraba lalholo People's Revolutionary Party of Kanglaipak PREPAK na khangalakle kumsing ing lising amaga chamapal humfudara nipan November tarani thoigi ayuk anganbada kamengi leimarokta leiba PREPAK ki transit camp amada CRPF amasung Kanglaipak police ki apunba force amana khanghodana landaraktuna camp aduda leiba PREPAK ki dhiren amasung kabikanta amadi camp aduda leminaba PLA ki gambir hairiba athoba ahum na lekhidraba amadi kumsing Inglising amaga chamapal marfu manga November taragani thoigi numidang wairamda kabo wakchingda thokiba laibak thiba thodok amada party asigi luching purel ningthemcha tulachandra loya tabana leikhidaba thodok amasung leibak mayamgi mangkhiba ningtambabu amuk hanna hanjin handuna iramdam sida ningtamba chakhatpa amadi manaba khonai ama lingnabagi damak Lisang setna chacharakliba ningtam yawol lantheng asida thawaina pontha pikhraba athoba thobisingbu ningsingduna kumsing kumsing inglising amaga chamapal humfudara mapal November taragani thoidagi PREPAK amasung masigi lanmi sangrup Red Army na leptana pangthotuna lakpa athoba singi ningsing numit lakliba November taragani thoi inglising aniga kunmari leibak poko numita thokle Hariba numit asida makhal amatagi harau kumhai tawbigano amadi numit asigi numidangda yumthong khudingda maira katpi bagaloinana lekhidraba athauba athaubi singi nising khubam singda lei amasung maira katpiyo haina khanghalakle Indiana Kanglaipak ing nising amaga chamapal nifumapal da namfuda lausindringai mamangda ngasimak Kanglaipak machet tana thugaiba natraga mamangai degi leiraklaba puwarigi layat ngamkhaibu honghanbagi wafam asi lekhidre Namlaw loksin khiba asina Kanglup masel hatoknaba highway thingjinba semit lonbu namthaduna thamba yumnak sagai kuningi lam tanba asida natana wakhalna lamba fangdraba kiningai oiba thokdo wato kaya thoholakle annexation asina Kanglaipaki awaba phibam pumnamaki haurakfamni amadi masina India gi manglan pumba kaigadoribane Taramapal suba chahi chada kha nongpok Asia gi maning tamba lebak anina kabaw tampakpo amana amagini haina claim tawnarabasu madu lebak anigi sak khanglaba authority ga mari leinaba puwari lamyat ngamkhai gi che chang puthoknaraba matungda wari watai sanaduna yanaba purakhrabane ngasi su wafam asiga manaba wafam lakpada arbitrary commission amana yamna laiba mamongda sak khanglaba leibaki sanglup singna leibaki map sing puthoknaraga ingtap pamongda yanba purakpa yai inglising amaga chamapal nifu taret ki Kanglaipaki constitution gi article ahum subana piri ningthaugi mangamda sinathokhlaba lampumnamak ningthaugi mingda lengakane asigumlaba lam asigi lengak aduna lengakpagi hak mangam amasung haklam leigadabani haina lanai oiba wafam pukhalaklabasu madu article asigi matung inna ningthongna lengak toba yai yumthaknabaga leibak amagi PM natraga magi mahut sinba ngamba amana inglising amaga chamapal nifu taret ki Kanglaipaki ngamkhai lamgi machet ama demand tawlabadi leibak adugi inglising amaga chamapal nifu taret ta chadaramba constitution aduna demand tawriba lamgi saruk adugi lengak longi leinaba mari adu utuna chayetnaba adu santainaba seminaba commission natraga mediator oiba party adubu thajanaba ngamgadabane
masina India amasung atopa malemna sakhangnaba lebak amana tawriba demand adubu ing tapna yanwa purakpada karigumada asigumba lona yaba demand taroklabade hiktokpa yadana ngakadaba wafam oigani matau karamna lengakpasingna makhoigi lamgi mafamsingda hak leina chahi lising ani lengak pathap chatharambagi haibado matik chaba document record sing amasung lengak pathap ki official record sing na matik chana sagot kadabane homin narakpa furup sing na khundari ba ngamkhai tanari ba laibak natraga malem gi mafam khara da marchin manau khana bagi lan amasung loiba naidaba lengak lon gi charang naba kaya thoklabasu malem pumba masigi lamaina chakrabasu asingba puwari mahairoi amanade madudi yumfam yaudana ngamkhai tanari ba laibak amagi lam saruk amabu demand taunabagi thogom khudingmak haukiba chahi cha ani sida malemda nauna safonglakpa lengak pathap nainaba mai khak pakhide Somalian tribe sing na khundariba yumthangnaba Kenya amadi Ethiopia gi saruk khara demand tokba adu malem gi miyamna maram chade mathong hukte haina yakhide malem gi leibak amatana ngamkhai tam tanariba leibak khudingi manaba furup sing na khundabagi maram piduna asigumba demand asi tawba ngamde yumthangnaba Arab leibak singda Palestinian miyamna sin thungna chaithokhtuna lei haiduna malem gi longak na chatliba PLO gi hak leiba luchingba singna asigumba mathong huktaba demand asi tawrabadi miyam gi tasengna phomphom thokba hak sing adu thingkhiba yai maramdi malem gi lebak miyam gi apunba sina asigumba watchoi asi lansek e US ta China khundaduna leidibak Chin Kukizo furup ki mi singi apunba mifam ama chahi asigi September 3 da US ki Indianapolis ta paktokhiba thauram amada Mizoram gi tawrabadi miyamgi tasengna phangpham thokpa haksing adu thingkiba yai maramdi malemgi leibak miyamgi apunba asina asigumba watchoi asi langthok e US ta China khundaduna leiriba Chin Kukizo furuki mi singi apunba mifam ama chahi asigi September 3 da US ki Indianapolis ta pangtokhiba thauram amada Mizoram gi Chief Minister Laldu Homana Chin Kuki zo furuki oiba leibak ama sembagi wafam ama media reporter taunaraliba asina WC lamdambu machet tahanabagi khuzal thorang ama matam kharagi mamangdagi leirabra haiba wafam ama thorakle thoram aduda Laldu Homana aikhoi miyam amatani ichil inau ichi ichal ngaktani aikhoi amata khaidoknaba yaroi taibang mapuna piriba pangalga loinana leadership amagi makhada aikhoina leibak ama semnaba changsingane leibak amagi ngamkhai leiba yai adubu asengba nation di ngamkhai lana chatle akhoi bu lana leibak ahumgi lengak ahumna tokhai na khaidok pire masi aikhoina yaba ngamloi haikhe mahaki warol adumak Chin Kukizo gi oiba leibak ama soinana semnabagi paujel ni haina thamkhe political boundary na makhoi tokhaina leinarabasu lining amadi chatlalon chatloina manaba Chin Kukizo miyam amatani haina mahakna thamkhe asigoba sentiment asina Chin Kukizo furup singi manungda matam kuina makhoibu hanthana yengbire amadi khaidokpire haina fauzaba kharadi masina inot pire Chin Kukizo furup sing asi leibak asigi oina kangleipak Mizoram amadi mapan leibak Bangladesh amadi Myanmar da chaithoklaga tare makoi sing ase ngamkhai gi wangmada leinaragasu lol chatna lonchat lining na maram oiraga amatani haina khangjari bane haina Laldu Homa na haikhe Laldu Homa gi wafam ase tasengnamak India gi sovereignty unity amasung integrity da achauba asokpa amane hanasu IPS officer ama oramlaba state ase gi chief minister amana wafam ase khangdaduna haibani hainati lafam thokte mahaki wafam amasung thabak asigidamak Laldu Homabu Unlawful Activities Prevention Act Englishing amaga chamapal humfutaret amasung naungna chatnaba haukraba Bharatiya Nyaya Sanhita Englishing aniga kulhumdoi gi provision makhada thabak lokhatfam thoe masigisu mathakta Laldu Homagi wafam asina Bangladesh amasung Myanmar ga India ga leinaba mari desu sokhangane Laldu Homagi wafam amasung Indiana hauzik kangleipak ta thokliba wathok asida lauriba firep asina Englishing aniga kulhumdoi gi me ahumdagi hauduna kangleipak ta thokliba tangdu leita daba fibam ase kanglup ki irang nate mioi kanglup kharana mapan leibaki ithil amadi tengbang yauraga maduda amuk Indiana tausinduna kangleipak ki apunba saktam thugaina ba hotnabani haibadu haujikti lotpa yadana mayek senakle wafam asida Indiana chumna amadi haksinna khong thangdaduna kangleipakpu thugainabagi-damak mityengda thabak tawrabade maduna suicidal policy oina thoktuna kangleipaki wathok asidagi India asi masung kaya thokna kaigani
थौदोक असिना इंडिया की लॉ असी कांगलुप नाई मसिना अपिकपा मपांगल सोनबा कांगलुप अवाबा पे मपांगल कनबसिंगी मफमददी मया याउदबा थांगुमबनी हाइबदु हेन्ना मयेक सेंहले अदबो फनमक हैसिंगबा थौरांग ओइदुनसु मालेमगी मंगाम अमतना कांगलेपाकी टेरिटोरी होंगहनमंग हाइबदुदी इंटरनेशनल लॉगी यूटी पोसिडेस्टिस यूरिस कांगलोना खक ओथो हलोय अरोइबदा तरानिथोय 12 नवंबर 2023 अथौबसिंगी नुमित लाकपसिदा निंगतम यावोल फिहौ असिगिदमक्ता थवाइना पोंथा पिख्रबा अथौबा अथौबि पुमनमक्ता प्रिपाक अमसुंग मसिगी लानमी संगलोप रेड आर्मी आरए ना इकाई खुमनबु उलकली अमदी मखोइगी थवाइना इंगना चिकना याताबो ओइरसुनु हाइना चेरोल असिना मका तारकले प्रिपाक लेबाकी दमक कथोक्तुना मियामगी दमक हिंसी हाइना आइना थिंख्रबा लाथौलो पीपल्स रिवोल्यूशनरी पार्टी ऑफ कांगलेपा प्रिपाक ना खंगलकले
Iramdam Manipurda logi wangwada mapandagi changlakpa mitop amasung miyan cha la kayana khunda sanduna leiriba asi hana khangdoktuna masagi maramdamda hanhandringaida mikok thiba amasung delimitation gi thabak amata tawfam thokte delimitation tawdringaida masagi maramdamda minority taraktuna masagi hak pumnamak namthabiraba furup asi kanjanabagidamak maitai singbu Indian Constitution gi article 3042 clause 1 makada scheduled tribe list hana yauhanduna protection piu Inglising ani konmathoida covid laina laichatna maram oiraga mikok thibagi thabak pangtokhidraga hauzik maitai amasung kuki gi akanba langi kangkhong chaiba marak asida karigidamak mikok thibagi thabak asi taha tawgadoribano haiba tawgadoribano haibagi fere loroklibano haina wahang hangrakle masi India gi aronba agenda amagi makada tawrini haiba asi lebak miyamna chawna chingnaba poi haina Maitai Tribe Union MMTU gi cherol amana fongdokle Manipur bu India da Inglising amaga chamapal nifumapal merger agreement tawkhiba matamda merger agreement gi article 9 gi clause ahumda India lengakna Manipur da akhannaba khudong chaba pizari haikhiba adu ngasidi mito miyancha mayam gi hingthangfam ama olhalibra olhaliba asira tasengnamak India da pulubagi yelhomi oriba maitai sing masagi maramdamda political socio-economic lane gi hak fanglaktrabra furup ama oirakli nongmagi musilakli furup asina masagi saktamsu nongmagi mangsilakli Indiana tatharakadoriba Inglising aniga kunmanga gi census report ta infam oiduna Inglising aniga kunganipanda tawgadoriba delimitation ge tabak asina Hauzik lairiba tampaki constituency seat nifu asigi manungda constituency seat tara mangkragani aduga karigumba Inglising aniga tara mathoigi census report ta delimitation tawragana seat taruk manglagani Inglising aniga amada tawragana seat ahum mangduna nomagi minority tarakpagi fibamda lairi asumna tatharakliba khongchat asina chahi nifu yankhaigi matungda yelhomi maitai furupna laikhigani haibasi thajaningai oidre India lengakna Manipur bu mito miyancha mayam amagi khundafam onthokpaga loinana lebak asibu machet taduna thugainaba ahongba amadi aronba lalong kayasu tatharakle hauzik langi chaithengna kangkhong chaiduna tangdu leitana leibaga loinana Miyoi lising humfu henbana mayum makai thadokuna lanjinaduna leiri lamdam asigi miyamna Manipur da NRC chana handuna mitop khandokuna maramdamda halan kho haina akanba khongjang changsilingaida India lengakna karimata taba khanthadana mikok thibagi thawak asi athuba thorang tawrakle Manipur da India lengak amadi power politics ta ngauzaraba sakti kayaga kusamnaduna Myanmar dagi changsilakpa kuki chin mizo kangbu amadi mitop miyancha kayabu leptana census ta yauhanduna makoibu lamdam asigi citizen oina hapchilakle hauzik Manipur gi luraba tanfam asida aikhoigi miyam CSO singna Manipur kaiba yaroi haiba kholau asikak lauduna leiba yaraktraba matam oire yelhomi maitai singi political demand kari na oigadage furup asi mutpagi ngak Yoraba matam asida aikhoina kari khongthang logodage haibasi khangfam thoe Ningkha tamba mangkhraba furup amana ngasi fawba India ga muknaduna lakliba armed conflict ki wafam amadi India da aikhoina puluraba matungda India lengakna aikhoida utfam thokpa ikai khumnaba amadi famfam thokpa right sing khangbidriba sing adu khangbifam thoe furup asisu namthaduna muthatnaba honarakpadi yaroi maitai singbu scheduled tribe lista yauhanduna Fangfam tokpa masagi haksing ngak selu haibasi hauzik oriba fibam asida aikhoigi amata ngairaba demand oifam thoe asigumba khongjang asida miyam pumnamaki firep amadi kholau punna oiminasi haina cherol asina makatana fongdorakle Inglising aniga taruktagi hauraga class 1 dagi maitai mayek tamba haukiba aduna hauziki mahairoi sing Bengali iba paba ngamaktaba sigi yenglaga mahairoi singi civil service examination thabada maitai mayek na thaba yabagi khudong chaba adu fanghanbeyo khudong chaba asi pidrabadi Manipur gi tungi yumbi oirakadaba mahairoi sing amadi miyoi sing asi center na India gi citizen amani haina logde haina
खलोइदबगी मरम लेते नाकल अमरोमदा इंग लिसिंग अनिगा कुनमंगा गे UPSC ना लौबा सिविल सर्विस एग्जामिनेशन दा मैते मयेकना थाबा ngamloidara haiba mahairoi singi doubt sing kokhanbiyo bengali di iba paba thoktraba mahairoi singda bengali da karamna exam thagadabno haibasi achobo wahang ama oire Civil Service की preliminary exam दा awang nongpo की state खरदा center piraga Manipur da pidribasi karigino hainasu wahang hangke अमरोमदा मणिपुरी लोन असी क्लासिकल लैंग्वेज ता चलहोद्रबसु चलहनबो होनरी हाइना मरी लेनना पुलिस डिपार्टमेंट सिंगना होनरी हाइदे Department of Dance and Music, Manipur University na Sinduna Culture, Identity and Integration Discourse on Performing Arts and its Education haiba numit nini chupna chatharakpa International Hybrid Seminar ngarang loisinkhre. Manipur University gi VC Court Hall da ngarang pangthokiba seminar loisinbagi thoram asigi athoiba mithunglen oina Darsana Javeri Padmashri exponent of Manipur Dance Special Invitee Hekruzam Thoibi Laima Asupi Manipur Amaibi Loisang Pandit Loisang Imphal and Sanaton Hamom writer, social and cultural activist, curator, CMMIPM, Bangladesh Dr. Sonal Mansingh Padma Vibhushan, Honorable former Member of Parliament, Rajya Sabha, Professor N. Lokendra Singh, Honorable Vice Chancellor Manipur University na saruk yakhe. Darsana Javeri Padmashri exponent of Manipur Dance amasung Dr. Sonal Mansingh Padma Vibhushan Honorable former Member of Parliament Rajya Sabha na chathakiba seminar aduda makhoigi oiba seminar paper sing present tawkhe. Kakching Police ta konba Sora Ching Wangma National Highway 102 da gari amana thomlambo oigani chingnaba Honda Activa registration number MN05 E0872 tongduna lakpa Nipan Suba Manipur Rifles ke rifleman ama laikanaba nangdana laikhidre thodok asi ngarang numidang pung nipal makhairom tarakpa aduwaida thokibane Laikhidraba rifleman adu Lamding Cherapur Maning Lekaidagi Nomaitem Santikumar Chahi Nifugo Humdoi Apokpo Nomaitem Irawat Kawi Haire Mahak Hauzik Kakching Commando da attach Tauduna Lerakpadagi Haikak Pokpi Power Substation da deploy Taubani Haire Mai hura lamba miyoi mapal fagat khibaga loinana mai tax thidaba LT consumers anigi mai kakthatre Manipur State Power Distribution Committee Limited MSPDCL gi official singna ngarang su tongan mamafam singda rate chathabada mai khasana thiramdaba LT consumers ani mai kakthatkibaga loinana mai hura laga thalamba Kakching division area dagi miyoi ama Sugnu division area dagi miyoi ani Thaubal division area dagi miyoi ama Moirang division area dagi miyoi ama Kumbi sub division area dagi miyoi amaga loinana Cycle sub division area dagi miyoi ahum punna miyoi mapan mai hura lambadagi fagat khre haire Makatana mai lana sizinaba sing fagat pagi thabak chathakigani haina MSPDCL gi general manager na thadorak pachirol amana khangalakle Warlaichen A Simrena Manipur Naga Tribe Singi Manungda Ahanba National Badminton Empire title fangba nupi oikre Tangkhul Naga amasung Manipur gi tribal nupi laktagi khwaidagi ahanba National Badminton Empire title fangba si Warlaichen A Simrena oire Warlaichen A Simre Ukul district ki Hunfam village tagine Handak pangthokiba National Badminton Empire title ge examination da India gi oina miyoi kudmanga examination asida saruk yakibagi manungda North Eastern state tagi miyoi mari pass tawkhre miyoi sing adudi Warlaichen A Simre yauna Chandel district ki Komla Thabi dagi Kurwar Rayol Nagaland dagi Tusi Pawang T Lemtur amasung Meghalaya dagi Rimbamwa Landong ni haire
Charu Fudit May Thafamda Asi Bahakchang Amayarom Lehaire, Thodok Asi Andro Police Station Ge Manung Channa Laiba, Poiropat local da Latokibani Haire, Thodok Asi Mato Kamdona, Charu May Taba the Mio Adu Yoram Libano Haiba Kangangamdri Haire. Tafisa ge mityeng makada Bhutan All Sports Games Federation amadi South Asian All Sports Games Federation amasung International Wushu Sanso Federation na sinduna mathang chahi Englising aniga kunmanga gi January gi tang mari dagi taruk fauba Bhutan gi Phonet Soling da pangthokodaba 5th International Games da Indian team da saruk yaruna ba khangatlaba Manipur gi sanaroi sing na chatliba chahi Englising aniga kunmari gi lakliba November gi tang tara manga fauba gi manungda mari leinaba che chang sing International All Sports Games Federation natraga NEI All Style Martial Arts Self Defense and Sports Association ge singzamai da leiba office ta laktuna bisilanana ba haina IASGF ke General Secretary GM Sifu NG Jit Kumanchana thadora pachirol amana khanghalakle. RG car murder amadi rape case asi West Bengal gi wangmada trial chatahandaba yaroi haina Supreme Court na judgment ama takhre. Chahi asi gi August 8 da Kolkata da leiba RG car Medical College ta junior doctor amabu izat manghalaba matung haukhibagi thodok mari leinana Kolkata gi court amada chathariba trial asibu West Bengal gi wangmada transfer tawduna trial chathaba yaroi haina karigumba case asi West Bengal gi wangmada chathaba tarabadi judiciary da chamamna ba thokani haina Supreme Court ki Chief Justice DY Chandrachud na judgment ama pikre. Aroibada moro iba pau amuk hana pizare. State asida leiriba tarataruk suba Finance Commission gi mihut kangbu ngasi Bisnupur District ki tongan mamafam singda chatuna yengsin gane. Kumwonga Bharat ki hanagi Deputy Prime Minister Arambai LK Advani gi mapoka mari leinana CM Biren na yaifa mangol pirakle. NSNIM gi framework agreement gi waroi sin purakpada third party yahondravadi nahongnana khulai paikhalagani TH Muiva. Center gi NDA amasung Maharashtra gi Mahayuti na sotharaba singi yaifanaba thaurang kaya paikhali PM Modi. Amadi Security Forces ki search operation da bomb yauna khusukhule kaya fagat pangamkhre. Hauziki oina Mami TV na sandokchaba Manipuri Paulo sinjare makhataba paugi namak mityeng taduna lebiyo.